Meeoiba Mahousa Yaodana Hingba Ngamde, Mahousa Meeoiba Yaodrabasu Hingba Ngammi haibasi, eikhoi punna khagjinminnasi haina Manipur Chief Minister Nongthombam Biren phongdokkhre. Wafam ase humfutara manga suba ban Mahousa kamari lainana Forest Department Senuna Imphal East District ke lamlai ge chingfu sabi lairembi chingda pangthokhiba uchara thabagi thoronda mahakna phongdokhibane. Ek per market nam haiba thim da pangthokhiba thoram aduga mari lainana Chief Minister Nongthombam Biren hai Malem asida imadagi henba kanasu leite imagi nungsiba asida yumfam oiraga malem ima asibusu eikhoi nungsiba tamse Meeoiba eikhoina umang wamang paksana kokthokpa asina ngaside mahousa gi khal kaitharaktuna global warming amate atai atopa mahousa gi awachai theng kaya ama mayoknade pumnamak ase eikhoi Meeoibana thokhanjabani haibada haimanba thokoi Malinggi oina hongzilakliba aying asa nongju nungsagi fibam ase eikhoi kalhongsi hairabadi uwa marang kaina thaba amade umang wamang kokthokpa thingba natana atopa lambi leite Meeoiba eikhoina malem asida hingbada mahousa ga lapthoknaba yaroi haibase khagjinminnasi ngasi pangthokliba ujara thabagi thoram ase maru oina imagi mingda ujara amam eikhoi punna thase haibagi wakhalon aduda pangthokpani eikhoi ima nungsibagom imagi mingda thariba upambi ase hinghanna baholaminase ngasi ujara ama tharabasu ujara adu hinghanba ngamtrabadi tharubagi kanaba leite maram aduna aina thariba ujara adu mapung marai fadriba phawba kopna yengsinbiba mathau tai malemgi oina aying asa nongju nungsagi fibam ase yam chawra kaitharakle malemgi mafam kayada ka hena sabadagi bioi kaya heat stroke tawduna sinade matam amada malem ase asumna toramba nate adubu Meeoiba eikhoigi chawkat khongjilda eikhoina mahousagi khal thugairubana ngaside eikhoi awaba kaya ase mayoknaribane Meeoiba eikhoina hingbada khwaidagi maru oiba ase nungsitni nungsit ase upal wapal dagi puthorakpani maram aduda eikhoi Meeoibana sor honbada nungsit marang kaina fangnaba upambi sing eikhoi yokhatpa mathau tai aigi ngaihaki apam amade mathau tabada yumfam oiraga uwa yanba lepnase ngasidagi hoduna eikhoi puna mafam singda paksana u thaba horase tungi mirolgi damak khongchat kaidaba mahousa ama thamse haina magna makha chana phongdokhe hingbada koi kari changi sor honba oxygen changi oxygen je kanana pige ba tusida holiba usidagi thoe oxygen akoi hingbada changba ado moi hingbada di ekoi changde usima do matomda hingba matamda ne ekoi changde matomda mahoro le si seba tor moine ado mahoro le risne ba ado ne ina heba we need nature to survive but nature doesn't need us nature na de ekoi drakali kiba noi legere le tin gang le ri moi tin lin le ri o ka samu le ri but we human being need the nature, trees. Why? Hingna na ba? Sige poche, laiminasi. Ngasigi thoram aduda saruk yakhiba Forest Environment and Climate Change Minister TS Bishwajana hai malem asida van mahosab kari maram gi pangthoklibano haibase mipum khudingmakna khangminaba mathau tai kaitharaklaba mahousa gi khal asina ngasidi eikhoi Meeoibada chawna chaithing pire matam amada aying asa nongju dungsa asumna torode matam amada leiramba umong wamang sing adu ngasidi punggokkhre jural gi maruda ising tungsinba ngamdabana maram oiraga jural singi ising imai hanadagi yamna handarakle karigumba matamdana nong khara hek chubada ising ichang mayoknare kaitharakliba mahousa gi khal ase kansi hairabade eikhoi umang kokthokpa toktuna upambi paksana thaba mathau tai ngasi pangthokliba airpair Marki nam ase yamnamak maru oiba Prime Minister Narendra Modi khongthang amane mission asegi manungchana India pumbada ujara crore chamaga nimfu thanaba pandam thabde Manipur gi oinasu September tha fawgi manungda ujara lakunthra thanaba pandam thabde maram aduna Manipur da lairiba miyamna September tha ase fawbada imagi mingda upambi sing paksana thabiduna PM Narendra Modi gi khongthang asida saruk yaminasi haina mahakna makha takhi Prime Minister Nongthombam theme haibadi ek pair ma ke naam haiba Hindi dana apagi ek podha ma ke naam hana haibi ba dugi laiba sigi apagi si mafam sida su akoina mafam akoi hodokpo oina hariba project si am chauna apagi laiba state ki entire nopen corner khudimata apagi mipung khudibangna thangadabani maramdi Bharat ki Prime Minister nangasi akoi thagadariba sapling machine si samagani upward crore samagani funi macham crore samagani funi chikala dagi difference lawre ino hamu tamda Bharat le riba Meeoi chi crore samagani funi dudi
lem piching makhada ko honorable chief minister na su akhoi magi wakhalonda manipur da leriba mai pung khudimak si magi mama leni magi loi mangning jaba tuga akhoi bu imana yopi da pathapi da pa tuga akhoi punamak sing chibu ning changa ga akhoi manipur da leriba punamak sing je mi pung khudimak na u pambi amom imagi mamingda hasi Ngasigi thauram aduga mari lainana Manipur ki Chief Minister Nongthombam Biren luchingduna Forest Environment and Climate Change ki Minister J.S. Bishwajit Social Welfare Minister Haikam Dingo Moirang Assembly Constituency ki MLA Thongam Santi Mayang Imphal Assembly Constituency ki MLA K. Robindro Lamlai Assembly Constituency ki MLA Khongban Tabam Ibuncha Langthabal Assembly Constituency ki MLA Karam Shyam Hill Area Committee ki Chairman Su Oidiba Nungbai Assembly Constituency ki MLA Dinganglum Gangmai Andro Assembly Constituency ki MLA Thongnaudam Syam Kumar Kumbi Assembly Constituency ki MLA S. Premchandra Amate Wangkai Assembly Constituency ki MLA T.S. Arun Kumar Nam Jingfu Sabi Lairembi Jingda Ujara Kaya Thake